ngasi December ki tang 13 hiyangai gi kunganipani panba ningthokaba numit asimaki nungthilda phongba pause singdagi lokthokchaba maru oiba pau miyamda khardang pijari pau tabiriba singbu ahanba maktada ay pamnar singna khurumjari chawkhat lamjelda mangjin tharamba Manipur irang asina khongjel thithanbagi achauba maram ama ohelle governor Manipur dagi thakiba MP ahumna irang asigi matangda parliamenta puthoknanaba MPCC na ngasi sutaksilli laikhidraba athoba singi mafamda ikaikhumnaba utpo oina maira katpaga lonana haikal lekat tamduna awaba phongdokhre red plate na award ki larik sing kauri athoba rosan gi imungda selgi mateng pangkhre hojik pau masa khaina pijari chawkhat khongjelda mangjin tharamba Manipur asi hojik thorokliba irang asina maram oraga khongjel thinthanbagi achauba maram ama ohelle haina Manipur gi governor Anusuya Uike na phongdokhre wafam asing asi Raj Bhavan da pangthokiba Viksit Bharat Inglisingani nifugatare program launch tawbagi thorom da mahagna phongdokhibani thorom aduga mari lainana governor Anusuya Uike na hai Manipur asi mahusagum tangdu leitaba amadi chawkhat thaurangi lambida amuk hanjilaknanaba center amadi state government na akan mamoongda hotnari hauji thorokliba irang asigi matangda paliba lenga asina mari lainaba civil society organization amadi stakeholder singa punna wari sanaduna warosin ama puraknabagi lambida khong thangjilli lengang na paikhalakliba thaudang asi tapna mai pakpagi lambida changsilagli hauji asi thokaningdaba thogdok macha khara thokpa natana irang asi tapna nemtharagli Manipur da thorokliba irang asina maram oiraga pigliba angang sing yauna miyoi kayada puning wakhalgi leitadaba kaya leiba thokale problem sing asi solve tawnanaba lengang asina su akanba moongda hotnaduna khongthang kaya paikhalli haukiba thogdok kaya gi chaithengna aikhogi wakhalda chuduna leiraga su pumnamak adu kauthoknaduna aikhoi pumnamak amatani haibagi wakhalon sagatnaduna hanagi ingsikpa tangdu leitaba Manipur adu ohelasi haina governor Anusuya Uikena makatana apil tawri Manipur dagi thakiba MP ahumna irang asigi matangda parliamenta puthoknanaba MPCC na ngasi sutaksilli Manipur Pradesh Committee MPCC gi hojik Delhi da leiriba Vice President Hareswar Goswami na luchingba team asina MPCC gi President Kaisam Megachandra gi miyang makhada ngasi Manipur da thokliba thodo wathok kaya asi Manipur dagi thakiba MP ahumna parliamenta puthoktuna khanabinanaba chaliba tha asigi haukiba chaichat nipanda memorandum pisin khraba matungda numit aduda hakthengna unhaudaba Maharaj Sanajauba Lesemba MP Rajya Sabha sungasi ningthokaba numitta maki official residence pung ama makhairom unaduna wari watai sanaki ngasi unaba aduda M Ramananda Singh Professor Delhi University su saruyaki ngasi unakiba aduda Maharaj Sanajauba Lesemba na hairakpada MPCC gi memorandum da yauriba wafam sing asi mahaknasu apamba ngaktani mahakna Manipur gi wafam asi parliamenta anirak ahumlak puthokpada wa ngangnanaba ayaba pidri adubu makhatana puthokigani haiki MPCC gi maikaidagisu MP singna hotnaba yaba hotnabiduna Manipur da santi amasung tangduk leitana leiba amadi irang asina maram oiduna yum kai leitraba miyoi singbu athubada mayumda khonda leitahanbiduna lehenanaba haidana hotnabiduna Manipur da santi amasung tangdu leitaba amadi irang asina maram oiduna yum kai leitraba miyoi singbu athubada mayumda khonda leitahanbinanaba hotnabiyu haibra singbu wafam asi thamki leikhidraba athoba singi mafamda ikai khumnaba utpa oina maira katpaga loinana haikal lekat tamduna awaba phongdokhre Imphal East ki Nilkuthi gi maira paibi amadi club ki thawmi singna maira sanglenda ngarang numidang pung 3 makhai taba matamda haukiba saichat December 3 da Tengnopal district ki machi police station gi manung channa leithau khulda masada khulaisu amata yaudaba khulngakpa khunja 19 bu mapandagi horalana da changlakpa kuki narco terrorist kangbuna pharba matungda yamnan minungsi leitaba maongda ot nairaga hatpikhriba athauba 19 gi mangani lehunga mailenana makhoi gi photo singda ikai khumnaba utpa oina maira katpaga loinana haikal lekat tamduna awaba phongdokpagi thoram pangthokkibaga loinana makhoi gi thawaina mapugi leikolda ingna chikna lairunanaba taibang mapugi mafamda thawnijakre loinana thoram asiga mari leinana Nilkuthi gi maira paibi gi president gi thaupuriba usam thoibina thamoi sokna hojik paliba Manipur lengakta hojik sokna riba lan asi athubada lusinbiduna awana taraba mayum makai loina tumna maiya thadokpikhraba mama macha machil manau kaya sena khainaduna mikap mirau kholtana niliba lamdamse kayam kuina lekhigadagi haina mamitagi mapi taraduna lengakta hangki makhatana asigumba uhaidraba tahaidraba thoktoksing asi Manipur lengangna matungda amukana uhanbiganu haiki athauba rosan gi imungda selgi mateng pangkhre haukiba December gi marida Tengnopal district ki manung chana leiba leithau village da thokiba laibak thiba thodok amada lekhidraba athauba 19 gi manungda yauba Thobal district ki Wangbal Lamboi thongdagi mayengbam rosan sahi 15 apokpa M thoibagi imung manunggi awabada saruk yaba oina social
Welfare Club Lamding Cherapur Thobal District na sel oina lupa 9,000 gi mateng pangkhre SWC gi tengbang khongchat aduda club asigi president S Rishikanta na secretary Y Binanda amasung executive member sing N Lainajet KH nganba amasung Y Naubana singba maru oiba thomising susaru yaki khongchat aduda laikhidrabagi imung manunga punna minute ani tuminna leptuna athoba singi thawaina mapugi laikolda ingna chingna lairona bagi damakta thongjaki hairi hauji aroibada maru oiba pau chawkhat lamjenda mangjin tharamba Manipur irang asina khongjel thithad bagi achoba maram ama ohele governor Manipur dagi thakiba MP ahumna irang asiki matangda parliament ta puthoknaba MPCC na ngasisu taksilagli laikhidraba athoba singi mafamda ikai khumnaba utpa oina maira katpaga loinana haika laika tamduna awaba phongdokhre red plate ki award ki damakta lairik sing kauri athoba rosangi imungda selgi mateng pangkhre pausing asi tahanjakhibaga loinana haujiki oinadi nungthilda phongba pausi singdagi lokthok chaba maru oiba pau matang aselu sinjari thorom tabiri basingbo makana khurumja